Kangpokpi district ki Langkada kuki terrorist na landarakpada naga masire ahum sokle haidi. Aikoi masalgi marakta machoi taba yengthinaba amana amada haizin bakaya laibana Manipur da chathariba lana se thokhan bani haina MLA Thongam Santina haikre. Kurumjari STP paum eng tabir basing mutaram nauchari pau sandona pizari. Manipur lengang na chingamadi tamdagi numit tara manganigi manungda khutlai pikhalangnanaba matam charingai chairakta ngasi ayupung 9 rom tabada Kangpokpi district ke Gamnom Saparmaina police station konba Langkada kuki terrorist na landarakpada naga amasire ahumna sokle hadi Thodok adogi matangda phangba pawda ngasi ayupung 9 rom tabada khunja singna loksuba chepada khulai matik chana paiduna lakpa kuki terrorist na ambush toropada khunja ama mafam aduda laikhidabani ahumna sokhi amana hospital yowan nangdana laikhidabani haidi thodok aduda laikhitraba adudi wiril langbang chawang chahi kuntaret apokpa laikhitraba Philip Kawi soglaba singa adudi Malyanjinang abonmai chahi yangkai apokpa laikhitraba kahonang abonmai widinang abonmai chahi yangkai taret apokpa Kariliang abonmai amadi namthiliung bau parin mai chahi kontra nipan apokpa wikhalung bau parin mai kawi soklaba sing hospital da purakna ba lambi leitabana none rom da puraga Imphal da purakna ba pandam da puthokpa hukre asopa singi manung da Malyanjinang abonmai gi fibam luna leiri hari thodogadu gi makha tarakpada chalizang kuki khulda gi Kangpokpi police na konba makui khul tamna nongmai kapsin lakhi hari makui da leiba CRPF singna khut hanbada ge makha tarakhi de hari Maning makha yamna tamna palamba Manipur aikoi masalgi marakta nungsinadaba yengthinaba kaya leirakpana political gi khudong chawal lauraga British na loksin kibani ngasi maksu aikoi masalgi marakta machoi taba yengthinaba amana amada haisinaba kaya leibana Manipur da chathariba lal asi thokhan bani haina Moirang ACG MLA Thongam Santina National People's Youth Front Moirang block na sinduna chamaga kuntra mangarak suba Patriots Day gi thoramda haikre Moirang film nekai da leiba NPP gi officer pang Pathoram Maduda Moirang ACG MLA Thongam Santi Singh NPP National gi Vice President I Hemochandra NPYF Moirang Block ki President CH Robin NPP Moirang Block ki President PH Magha amadi 28 Madras Regiment ki Major Bisal Soyaw na miyoi kayana sarukya ki lai kraba laibak ningba athoba Birti Kendrajit amadi Thangal General gi mafamda laisukatuna ikai kumnaba utki thoram aduda candle paiduna aikoi puna lepminaduna Ima laibaki kanaba apunbagi wasaksu lawmina ke minute ani tumina leptuna awaba su fungdo ke MLA Thongam Santi na makata na fungdo ki bada hawgalakli ba mirol da iraipak izati kalhongnana ba laibak nungsibagi wakalon pinana ba ngasigi Patriots Day gi palan thoram asi pangthokpane aikhoi Manipura khundaminari ba furup sing nungsi chanari ba hingmina ba khaktana apunbagi saktam sagatpa ngamgani haiki Sahi sama kuntra mangagi mamang de yola maamat mamang de yola akhoi baseni manata nungsidna daba amana amal haijinna ba amana amal toksidna ba asengba khangdala haijinna ga akhoi maseni nungda lautuna badul barum oikada akhoi nungsidna daba degi susanna da British ta changjaram ga de British ta Manipur da makhoi political gi kudongsaw lawga lantara boy mana changjaru degi lantara kalime adumai tawdana ngasisu akhoi gi marakta amana ma hajinna rudege amana bada tongsin da kan bada kudongsaw ngasi di Manipur Kangpok jai Imphal East District ki manung chanba wangkai angom lekai da leiba Wal Club tha Manipur ning tambagi ningsing thoram pangthokre thoram aduda club asigi thaupuba sing members sing amasung miyoi kya su sarukya ki Har Ghar Tiranga campaign da lamdama sigi MLA Minister na thawai yawbugumna NRC gi demanda thawai yawrabadi nga hana phanglam lagani haina Peace and Integrity Committee kiamgai peki convener chinga khammega chandra na phongdokre kiamgai pal ahan bida pangthokiba JFT na changsilakliba no NRC no census ki khongjang gi sarukama oina all kiamgai nupi chakha thorang loop Peace and Integrity Committee kiamgai amadi Basikong Kongba Irong Youth Development Club amadi Basikong Kongba Irong Maira Paibi singna Manipur census
ꯇꯧꯗ꯭ꯔꯤꯉꯩ NRC ꯍꯥꯟꯅ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯈꯣꯡꯖꯪ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯔꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯁꯦꯟꯁꯁ ꯑꯦꯛ 1994ꯒꯤ ꯁꯦꯛꯁꯟ 3ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯁꯁ ꯌꯩꯊꯣꯛꯎ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯅꯨꯄꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯆꯦꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯇꯧꯕꯒꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯑꯁꯤꯗꯁꯨ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕꯗꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯇꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯀꯤꯌꯥꯝꯒꯩꯄꯜ ꯑꯍꯟꯕꯤ ꯃꯄꯥꯗ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ Organizing Committee of Patriots Day Observance Sinduna Anglo-Manipur War 1993 Thawaina Ponta Pikraba Thawasing Ningsing Thoram Yaskul Athletic Club Ground the Pangthokre Thoramadu the UNLF ki Hana ge Chairman RK Sanayama Patriots Day Observation Committee ge Chairman CI Surajit Retired IAS RK Nima Yaskul Athletic Club ke President Sorok Haibam Sarachandra Nachingba Sarukaki Thoranga Mari Lainana RK Sanayamana Athawasing Ningsing Thoram Pangthok Liba Asi Machoi Tahalaba Ireba Asagi upon Basatam Saganana Balambi Tibani Nasi Lady Balengak Asina Manipur Kaihandana Bahwana Haibasu Mahi Fang Dabana Micham Aikona Hona Jabagi Tangai Fadabale Haiki Landfamdagi su chen khidaba aduga landfamda su surrender tawkhidaba adu bai pai bu mayam adu ningsinga makoi film lawdana ngasi leipak maset maset tan kai raba film sesta amuhan leipak su semu chakpada amadi thodoindona manipur khonda minen mayam chana chinena himinaba adu ba film adu thuwairei bu mayam sibu laksin ngamna amusung ano manipur leipak amasem ngambagi wakhalon thilamada kai mayam wakhal taminaba punim sangi maruina ngasi naro singna Nasi wajib film sesta jong thorak na lepak dong de lep sangya sai ngasi pa pizage Soijainana Taba Tripura gi mafam kayada chamaga kuntra manga suba athawbagi numit haikat laikat tamduna ikai kumna kre Tripura da ama khakta Berimurada kinba Khillaga Laiba Beauty Kendra Jit ki mitamda laikatuna ikai kumna ke Dalai District ke Kamalpur North District Jolabasa West District ke Berimura Avoinagar Nalgoriana Chingbada Pangthoke Kamalpur Town gi Nastrol Bhavan da maru oiba program adu pangthoke masigi mamangda Kamalpur Town da Australia masusat ki Agartala da Manipur Literacy and Cultural Forum amasung Puthiba Welfare and Cultural Society na numit asi haikat laikat tamduna pangthoke haidi Allah's MD Alimuddin former CM Memorial Public Charitable Trust na susinduna mamalaiba kidamagta tawaina panthapi kraba athawba singit numit palan thoram ngasi lilong turel ahan bidalaiba laikidraba XCM Alimuddin gi yumda pangthokre Manipurna ahan ba oina statehood fanglaba matungda lamdam asigi ahan ba CM oikiba XCM Alimuddin na athing ba kaya butung oina duna amuk hana athawba singi numit palan tawrakiba adubu ningsing bagi thoramga loina na pangthokiba thoram aduda Beauty Kendraji Thangal General XCM Alimuddin amadi laikidraba XMP yumnam yaima gi photo da laisukatuna ikai khumna ba utki thoram aduda former Minister O Joina Lisingamaga Chani Pan Marifutara Mathoigi August 6 da Ima Laibak Manipur gi damakta Beauty Kendrajit amadi Thangal General na nokna farsigi sagai da kaduna thawaina ponthapi khibata natana Ima Laibak ki damakta athauba kayana thawaina ponthapi ki matungda ahanba CM oikiba XCM Alimuddina athingba kaya gi marakta ekoi gi athauba singi numit pangthokadabani makoi gi mongfamda laikat kadabani haina ahanba oina athauba singi numit palan pangthokpa horaki matam aduda Bharat ki Home Minister na ai baccherol tharaktuna athing batam na ki adubu XCM na cherol adubu kari sukhan kide matam aduge Chief Secretary na shu anong balengak lakpagi
Lengak lakpaga mongfamda chatpa haiba asi u mangolni chatpi ganu haiki adubu XCM na aigi ima ipa athawbasingi mongfamda chatpadi u mangol natte puinani sarga chatkadoribani haiki athawbasingi numit pangthoktuna makoigi mongfamda laikatuna ikai khumnaba utkadabani haina nampuda palan asi pangthokpa haurakibani haiki Universal Friendship Organization UFO Headquarter Number 3 Moirang Kampu Battalion ki Kuntare Subar Raising Day gi Thauram Sanglen asida achamba Thauram amaga loinena pangthokre Imphal East ki Moirang Kampu da leiba Organization asigi battalion da pangthokiba achamba Thauram aduda UFO gi President RK Sana Parihal General Secretary Singh Commander Singh amadi tongan tongan ba mafam Singh dagi lakpa UFO gi members Singh na su sarukya Thauram adugi manung chana UFO gi founder RK Manishana gi mafam da organization asigi members na ikai khumna ba utlaba matung battalion asigi hana gi president Wangkhe Modu Chandra ibudau pakhang ba yekpa malem gi firal chingkhatuna paihan kibaga loina na member kaya na firal gi mafam da salute piduna ikai khumna basu utke All Manipur Hawker Association na Khoisnam Tokyo bu ikai khumnabaga loina na thagatpa phongdokre Manipur government ke Social Welfare Department ta Assistant cum Data Entry Operator amadi Juvenile Justice Board ta thabak toriba Khoisnam Tokyo na mahaki apokpana hawker gi sinfam da leiramnaga laikhidraba Khoisnam ko ba maite gi mingda athoba singi ningsing numit August 19 ga mari leinana All Manipur Hawker Association da sel gi mateng pikre masigi dama Khoisnam Tokyo bu thagatpa phongdolakli Miyam da pausi yen thokpagi sugma chawa thodang lobiramba pabung obagi macha Tokyo na asi pabungi obagi adumba ipagi tawma thabaktu kai kumna bu chabulo na association da 2016 dagi hogna asi pawu lepuna ipa simanga iko association asi mateng khaitam ko su haidra pangbe Imphal West District ki Manung Chanba Samuro Bazar leba social activist PH Tandoluwang ngasi ayupung mga rom taba matamda masing yamlaba Manipur Police Commando oigani chingnaba miyoisingna thibagi tabak chatharamne hari pawgi marakta na mikup khara dangai minasi Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Ibe matigano Azabu tamo Sige se next time din section na laksila ka tamgrabani ne Dada lang se juhar habaga amta kidarbo Asumna mayam na machalbo ngapshan lugum masigi yung masibu asuya ngam ko kadabagi next time din na ngapseli next time din juhar habadi laptop na basem mani zaman technology siya na na concrete ka toklo tinago matanda kapang amuk na angle adli next time strength is in the quick honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Maraiba ki thawai na pontha pikraba athoba sing ikai khumnaba utpa thoram Assam gi hozai desu thoram pangthokre Rabindranath Thakur Biswa Vidyalaya new campus laiba ibudau bir tikendrajat ki mitamda university asigi VC professor Manavendra Datta Chaudhuri na mitamda highlight ki Manipuri department Rabindranath Thakur Biswa Vidyalaya amasung Manipuri Saitya Parishad Assam hozai district committee anina kusam naduna thoram asi pangthokibani Samaguri college ki principal Dr. Indrajit Bes Barwana Tikendrajit amasung Anglo Manipur wargi athoba singi maramda wafam kaya thamki amasung Manipur gi mapari athoba singi thaunabu su singthaki thoramadu Manipuri Saitya Parishad Assam Central Committee gi vice president Nongthombam Binod Bihari Manipuri Saitya Parishad Assam hozai district committee gi president Tenshubam Manihar amadi atai luchingba kaya yaungna hozai girl college ki mairoi sing su sarukyaki Chamaga Kuntra Mangarak Suba Patriots Day Observation ki Thoram
ngasi Bisnupur District ke Kainau da su pangthokre Kainau Thongthak Youth Welfare Association KTUWA Kainau Thongthak Awang Lekai Development Committee amadi yai falamjing nupi lup Kainau na punna kusam naduna pangthokiba thoram aduda adungai lisinga maga chani pan merfu tara mathoi Anglo Manipur Warda mama leba ki damak thawai na pontha pi kraba athawa sing Beauty Kendrajit amadi thangal general gi photo da leikathuna ikai kumna ki thoram aduga mari leinana hogalakliba mahira singna mama lebak nungsibagi siren changdamnaba amadi makhal makha kya gi thoram pangthoktuna athoi ahenta nabagi thoram su pangthoktuna makok mathang taraba singda mana masing singsu yen thoktuna pukning thogatki Brave Boys Association BBA Club ki Nipumapan Suba Foundation Day amadi Patriots Day gi palan handak chahi asigi chamaga kuntra manga suba Patriots Day gi thoram BBA Club ki indoor hall da pangthokre thoram sing adu da imagi damakta thawaina pontha pikraba athubagi singi photo da haikat laikat tamki Patriotic Writers Forum Manipur amadi Ratan Kumar Memorial School RM School Kwakathal Haino Khongnembi ani na kusam naraga school asi auditorium da chamaga kuntra mangarak suba athoba singi nomit ningsing thoram pangthokibega loina na lamdam asigi sangnai aibi sing school asi oja sing amadi mahiroi sing na athoba singi mafam da haika lekat tamduna ikai khumnaba utkre Don Bosco High School Langjingna Su School adu da athoba sing bu ningsing bagi thoram pangthokre Beauty Kendrajit amadi thangal general gi mafam da oza amadi mahiroi kayana saruk yaki mahiroi singi patriotic song competition amasu pangthokki Sahi lising ani handbagi puwari lairaklaba Manipur asi makatana laikigadra loitra haiba asi chingnaba forokpa kuire haiduna ex minister Kumu Jamratan Kumar Namayang Infal Kuman Youth Association MIKHIYA na chamaga kuntra manga suba Patriots Day gi thoram ama association asigi campus ta pangthokpa gi thoram da haikre athoba Beauty Kendrajit amadi thangal general gi photo da laikat paga loina na athoba singi mafam da ikai kumna baut ki hana gi minister KH Ratan Kumar na makha taraduna ngasi faubada Manipur asi thogai ningba kaya lairaga so chingtam ani makta khundariba furup khuding mangna ngakmin duna lakhibani haidi Iramda masi legigadra legaruda haibasigi chinnaba masira akiba phawrapasi kuire thengkang kya kuiraban swai waisida ne akoina akoi punjinba mathau taribas masi punjinba si karina punni khangminam se karina khangminagani hai taragadi sugumba akoi gi thoramse masugumba si akoi chauna akoi tawrugei matik akoi gi iramdam bu nungsiba imalaiwa masak khangba madung ngamgadoribane aroibada maroiba paw amuka hana pisari Kangpokpi district ke Langkada kuki terrorist na landarakada naga amasire ahumna sokle hairi Aikhoi masalgi marakta machoi taba yengthina amana amada haizin kaya laibana Manipura jathariba lana si thokhan mani haina MLA Thongam Santina haikri Hozik faubage na ISTV na pizaba pau matang asalo sinjare miteng tabir ba pumna mapu amuka na khurumjari